ꯇꯥꯝꯅ ꯂꯩꯔꯣꯏ ꯈꯜꯂꯨꯕ ꯑꯩꯒꯤ ꯑꯄꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯅꯪꯒꯤ ꯃꯃꯤ ꯎꯔꯛꯄꯗ ꯏꯈꯣꯡ ꯑꯁꯤ ꯐꯥꯗꯨꯅ ꯊꯝꯕ ꯉꯝꯗꯦ. ꯅꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯂꯝꯕꯤ ꯃꯥꯏꯀꯩ ꯌꯦꯡꯗ ꯅꯪꯒꯤ ꯅꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ. ꯈꯧꯔꯥꯡꯂꯕ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯕꯨ ꯅꯪ ꯈꯨꯗꯛꯁꯤꯗ ꯀꯣꯛꯍꯟꯕ ꯉꯝꯂꯗ꯭ꯔꯥ? ꯅꯤꯡꯉꯥꯏ ꯇꯠꯇꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯏꯇꯧ ꯃꯌꯥꯝꯁꯦ ꯅꯪꯅ ꯊꯦꯝꯕꯤꯌꯨ. ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯅꯨꯄꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯔꯕꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯥꯝꯂꯝꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯆꯥꯡ ꯃꯥꯟꯅꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯪꯂꯛꯏ. ꯂꯤꯐꯇ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯗ ꯍꯥꯟꯅꯅ ꯂꯤꯐ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨꯅ ꯍꯥꯟꯈ꯭ꯔꯦ. ꯃꯊꯪ ꯂꯥꯛꯀꯗꯧꯕ ꯂꯤꯐꯇꯨ ꯉꯥꯏꯔꯨꯗ ꯁ꯭ꯇꯦꯌꯔꯀꯦꯁꯇꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯦꯟꯈꯠꯂꯛꯏ ꯅꯨꯄꯥꯗꯨ. ꯀꯣꯟꯅꯊꯪꯗ ꯂꯩꯁꯅꯥꯅ ꯂꯩꯔꯤꯕ ꯐ꯭ꯂꯣꯔꯗꯨ ꯌꯧꯔꯦ. ꯑꯗꯨꯝ ꯆꯦꯜꯂꯛꯇꯨꯅ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯂꯛꯏ. ꯎꯔꯦ ꯅꯍꯥꯟ ꯃꯈꯩ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯤꯗꯨ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ. ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯔꯝꯕ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯅꯤ. ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯩꯁꯅꯥ ꯍꯔꯥꯎꯅ ꯃꯆꯤꯟꯗꯨꯗꯒꯤ ꯍꯥꯏꯈꯤ, "ꯌꯥꯝꯕꯣꯡ." ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯈꯤ. ꯀꯥꯗꯨꯗ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯃꯥ ꯑꯗꯨ ꯑꯗꯥ ꯈꯜꯂꯨꯗꯦ. ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯁꯅꯥꯕꯨ ꯍꯦꯟꯅ ꯗꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ. ꯈ꯭ꯔꯤꯁꯇꯤ ꯑꯃꯗꯤ ꯑꯜꯕꯤꯅꯥꯗꯣ ꯑꯅꯤꯗꯨꯒꯤ ꯃꯣꯃꯦꯟꯇꯨ ꯀꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯄꯥꯟꯗ ꯐꯝꯅꯕ ꯊꯥꯔꯤꯕꯗꯨꯗ ꯑꯅꯤꯗꯨ ꯐꯝꯊꯩ. ꯍꯦꯛ ꯐꯝꯊꯕꯒ ꯂꯥꯞꯇꯛꯅ ꯆꯤꯡꯈꯩꯗꯣ ꯆꯥꯅꯕ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯤꯕꯗꯣ ꯃꯥꯁꯨ ꯎꯔꯦ. ꯆꯤꯡꯈꯩꯁꯨ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ, "ꯀꯣꯜ ꯇꯧꯔꯛꯄꯒ ꯑꯩ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ. ꯏꯁꯦ, ꯏꯃꯥꯁꯤ ꯍꯣꯏ ꯂꯩꯕ ꯅꯠꯇ꯭ꯔꯣ?" ꯁꯤ ꯍꯥꯏꯗꯨꯅ ꯔꯨꯝ ꯂꯩꯕꯗꯨꯗ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗꯨ ꯎꯕꯗ ꯐꯝꯂꯤꯕ ꯈ꯭ꯔꯤꯁꯇꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯈꯥꯝꯃꯤ. "ꯉꯁꯥꯏꯅ ꯀꯣꯜ ꯇꯧꯕꯗꯤ ꯄꯥꯏꯗꯦ. ꯃꯤ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ." "ꯏꯃꯥꯁꯤ ꯍꯣꯏꯕꯨꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" "ꯅꯪꯁꯦ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯍꯦ. ꯌꯥꯏꯔꯤꯛ ꯂꯩꯕꯅꯤ. ꯂꯩꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ." ꯆꯤꯡꯈꯩ ꯋꯥꯍꯩꯗꯨꯗ ꯃꯌꯥꯗꯨ ꯀꯥꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯈꯤ ꯇꯧꯔꯗꯨꯅ, "ꯆꯣꯞꯐꯝꯅꯤꯗ." ꯂꯩꯁꯅꯥ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯇꯞꯅ ꯃꯅꯪꯒꯟꯗꯨꯗ ꯅꯥꯟꯊꯕꯤ. ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯨ ꯃꯃꯥꯏꯗꯨ ꯂꯩꯁꯅꯥꯒꯤ ꯃꯔꯤꯡꯖꯨꯝꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩ. ꯂꯩꯁꯅꯥ ꯍꯧꯖꯤꯛꯇꯗ ꯋꯥ ꯉꯥꯡꯂꯛꯏ. "ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ. ꯌꯥꯝꯕꯣꯡ, ꯁꯤ ꯋꯥ ꯉꯥꯡꯉꯛꯑꯣꯕ. ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣꯁꯦ." ꯅꯨꯄꯥꯗꯨ ꯇꯞꯅ ꯃꯥꯕꯨ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯔꯥ ꯊꯥꯡꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤꯕꯗꯨ. "ꯌꯥꯝꯕꯣꯡ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯑꯩꯒꯤ ꯃꯥꯡꯗ ꯀꯞꯀꯅꯨ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯅ ꯌꯥꯝ ꯀꯞꯍꯜꯂꯕ ꯌꯥꯝꯕꯨꯡꯁꯦ?" ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯄꯥꯏꯔꯛꯏ. "ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯩꯕꯨ ꯅꯪꯅ ꯀꯞꯍꯜꯂꯦ ꯍꯥꯏꯕꯗꯤ?" "ꯑꯩꯅ ꯌꯥꯝ ꯀꯞꯍꯜꯂꯦ ꯈꯪꯉꯤ. ꯃꯪꯂꯥꯟꯗꯁꯨ ꯌꯥꯝꯕꯨꯡꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯜꯂꯛꯑꯣ ꯌꯥꯝ ꯍꯥꯏꯔꯝꯃꯤ. ꯌꯥꯝꯁꯨ ꯀꯞꯄꯝꯃꯤ. ꯑꯩꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯌꯥꯝꯕꯨꯡ, ꯅꯪ ꯀꯞꯄ꯭ꯔꯥ? ꯁꯤ ꯍꯥꯏꯌꯨ, ꯅꯪ ꯀꯞꯄ꯭ꯔꯥꯕ?" ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯇꯞꯅ ꯄꯥꯏꯔꯛꯏ. ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯣꯏꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯄꯥꯗꯨ ꯐꯥꯎ ꯄꯥꯏꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯈꯤ. "ꯀꯞꯄꯦ. ꯀꯩꯒꯨꯝꯕ ꯅꯪꯅ ꯑꯩꯁꯦ ꯊꯥꯗꯣꯛꯂꯝꯒꯗ꯭ꯔꯥ ꯈꯟꯅ ꯑꯩ ꯌꯥꯝ ꯀꯞꯈꯤ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯈꯤꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯉꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯦꯞꯂꯔꯦ." ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ. ꯂꯩꯁꯅꯥꯁꯨ ꯃꯄꯤ ꯇꯥꯔꯛꯂꯦ. ꯃꯥ ꯈꯪꯉꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗꯨ. ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯍꯦꯛ ꯌꯥꯏꯔꯤꯛ ꯉꯥꯟꯕꯒꯤ ꯁꯛꯐꯝ ꯇꯠꯇꯅ ꯎꯈꯤꯕꯅꯤ. ꯑꯁꯨꯛ ꯊꯥꯖꯔꯨꯗꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯃꯥ ꯇꯁꯦꯡꯅ ꯃꯃꯤꯠꯃꯛꯅ ꯎꯈ꯭ꯔꯕꯅꯤ. ꯃꯥꯅ ꯑꯃꯨꯛꯁꯨ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗ ꯀꯣꯜꯂꯛꯇꯨꯅ ꯍꯤꯛ ꯀꯞꯂꯛꯂꯦ ꯅꯨꯄꯤꯁꯤ. "ꯃꯇꯨꯡꯗ ꯑꯩꯕꯨ ꯁꯨꯝ ꯋꯥꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛ. ꯑꯩꯕꯨ ꯁꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛ." "ꯑꯩ ꯆꯠꯂꯣꯏꯌꯦ ꯌꯥꯝꯕꯣꯡ.
ꯑꯩ ꯅꯪ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯧꯁꯤꯡꯗꯨ ꯂꯣꯠꯇꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯎꯠꯅꯤꯡꯕ ꯃꯇꯧ ꯀꯌꯥꯗꯨ ꯂꯣꯠꯁꯤꯟꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯦ ꯈꯥꯛꯇꯨꯅ ꯑꯃꯠꯇ ꯊꯝꯗ ꯃꯤꯀꯨꯞꯁꯤꯗ ꯑꯌꯥꯕ ꯄꯨꯝꯕ ꯄꯤꯈ꯭ꯔꯦ ꯄꯨꯔꯤꯛ ꯂꯦꯝꯕꯗꯨ ꯃꯃꯧꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯑꯇꯩ ꯑꯇꯩ ꯁꯥꯟꯅꯔꯒ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟꯅ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯗꯣꯛꯇꯔꯗꯨꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯀꯨꯏꯅ ꯃꯁꯜ ꯐꯪꯁꯟ ꯇꯧꯗꯕꯅ ꯑꯇꯣꯞꯄ ꯐꯤꯖꯤꯀꯦꯜ ꯊꯦꯔꯥꯄꯤ ꯑꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯈꯔ ꯄꯤꯅꯕ ꯔꯦꯀꯃꯦꯟ ꯇꯧꯔꯛꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟꯗꯨꯁꯨ ꯄꯤꯕ ꯍꯧꯔꯦ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯗꯨꯅ ꯂꯩꯊꯔꯦ ꯊꯣꯏꯅ ꯑꯍꯦꯟꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯕꯅ ꯌꯨꯝꯗ ꯗꯤꯆꯥꯔꯖ ꯇꯧꯔꯦ ꯊꯥ ꯑꯃꯃꯨꯛꯇꯤ ꯊꯕꯛ ꯆꯠꯇꯅꯕ ꯗꯣꯛꯇꯔꯅ ꯀꯟꯅ ꯁꯤꯟꯅꯔꯛꯏ ꯌꯨꯝꯗ ꯍꯦꯛ ꯄꯨꯊꯔꯛꯄꯒ ꯂꯩꯃꯒ ꯏꯪꯉꯦꯜ ꯂꯩꯒꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯩꯁꯅꯥꯒꯤ ꯁꯦꯕꯥ ꯇꯧꯔꯦ ꯃꯔꯛꯁꯤꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯣ ꯃꯃꯥ ꯑꯅꯤꯒꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏ ꯈꯥꯡꯗꯨꯅ ꯀꯣꯏꯂꯣꯠ ꯂꯣꯠꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯊꯥ ꯑꯅꯤꯔꯣꯝ ꯂꯩꯔꯒ ꯂꯩꯁꯅꯥꯗꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ ꯃꯥꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯃꯁꯥꯗꯣ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯩꯃꯅ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯤ ꯊꯕꯛ ꯆꯠꯈꯤꯕ ꯍꯜꯂꯛꯄꯒꯤ ꯂꯧꯕ ꯆꯠꯄ ꯊꯤꯟꯕ ꯆꯠꯄꯁꯤ ꯄꯨꯡꯁꯤꯡ ꯁꯣꯏꯕ ꯌꯥꯗꯦ ꯁꯣꯏꯔꯨꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗ ꯍꯦꯛꯇ ꯇꯥꯏꯅꯩ ꯃꯁꯤ ꯈꯪꯗꯨꯅ ꯌꯥꯏꯔꯤꯛ ꯉꯥꯟꯕꯁꯨ ꯐꯅ ꯃꯥꯒꯤ ꯑꯆꯤꯟꯕ ꯂꯩꯔꯕꯁꯨ ꯂꯩꯁꯅꯥꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤꯗꯤ ꯃꯥꯅ ꯑꯗꯨꯃꯛ ꯇꯧꯔꯦ ꯑꯁꯨꯝꯅ ꯃꯊꯧ ꯆꯤꯟꯖꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯇꯝꯁꯨ ꯑꯗꯨꯃꯛ ꯃꯔꯤ ꯃꯔꯤ ꯆꯠꯈꯤ ꯈꯪꯍꯧꯗꯦ ꯉꯁꯤꯁꯤ ꯈ꯭ꯔꯤꯁꯇꯤ ꯑꯃꯗꯤ ꯆꯤꯡꯈꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯂꯦ ꯀꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯟꯅ ꯀꯦꯔꯤ ꯑꯁꯣꯝ ꯀꯥꯗꯅ ꯅꯨꯄꯥꯗꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯑꯃꯨꯛꯃꯨꯛꯁꯨ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯄꯨꯡ ꯌꯦꯡ ꯑꯃꯨꯛ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯤ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯆꯪ ꯅꯨꯄꯤ ꯃꯌꯨꯝꯒꯤꯁꯨ ꯑꯃꯨꯛ ꯆꯪ ꯅꯨꯡꯉꯥꯏꯗꯧꯔꯤ ꯈꯥꯒ ꯋꯥꯡꯒ ꯍꯥꯏꯔꯨꯗꯧꯔꯤꯁꯤꯕꯨ ꯑꯩꯁꯤꯕꯨ ꯑꯁ ꯁꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯁꯦꯠꯂꯤꯕꯗꯨ ꯐꯠ ꯐꯠ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯑꯃꯨꯛ ꯑꯣꯐꯦꯂꯤꯌꯥꯒꯤ ꯀꯥꯗꯨꯗ ꯂꯥꯛꯏ ꯊꯣꯡ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯀꯣꯜ ꯇꯧꯔꯛꯏꯕꯗꯨ ꯎꯔꯒ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯣꯜ ꯄꯥꯏꯈꯠꯂꯤ ꯕꯣꯔꯖꯇ꯭ꯔꯥ ꯍꯧꯔꯕꯣ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯁꯣꯝꯗ ꯃꯤ ꯂꯣꯏ ꯉꯥꯏꯅꯔꯦ ꯊꯝ ꯍꯧꯔꯝꯃꯣ ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯄꯥꯏꯕ ꯌꯥꯔꯣꯏ ꯌꯥꯕ ꯌꯥꯗꯕꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯪ ꯉꯟꯅ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯍꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯊꯤꯜꯂꯝꯗ ꯌꯥꯗꯕ ꯍꯣꯔꯦꯟ ꯅꯣꯏ ꯁꯥꯏ ꯍꯣꯏꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤꯔꯣ ꯊꯣꯔꯥꯏ ꯃꯆꯥ ꯌꯥꯔꯦ ꯂꯥꯛꯅꯕ ꯇꯧꯔꯣ ꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯗꯨꯗ ꯅꯣꯛ ꯇꯧꯏ ꯏꯕꯦꯝꯃ ꯅꯅꯝꯃ ꯅꯣꯏꯕꯥꯏꯅꯤꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯁꯣꯝꯗꯩ ꯕꯣꯔꯅꯁꯨ ꯀꯣꯜ ꯇꯧꯔꯛꯄꯗ ꯌꯥꯗ꯭ꯔꯦ ꯋꯥꯅꯦ ꯀꯥꯗꯒꯤ ꯑꯣꯐꯦꯂꯤꯌꯥꯁꯨ ꯂꯩꯁꯅꯥꯅ ꯐꯨꯔꯤꯠ ꯂꯤꯠꯁꯤꯜꯂꯤꯕꯗꯨ ꯁꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯂꯣꯏꯔꯦ ꯌꯥꯝꯕꯣ ꯏꯅꯝꯁꯤꯒꯤ ꯐꯤ ꯍꯣꯡꯗꯣꯛꯇꯧꯗ ꯉꯥꯏꯔꯦ ꯂꯣꯏꯔꯦ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯏ ꯌꯥꯔꯕ ꯏꯅꯝꯁꯦ ꯂꯤꯛ ꯅꯨꯡ ꯑꯇꯩ ꯈꯨꯖꯤ ꯅꯨꯡꯖꯤꯗꯣ ꯑꯗꯨ ꯁꯤꯖꯤꯜꯂꯨꯔꯣ ꯑꯩꯗꯤ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯑꯩ ꯀꯨꯏꯔꯛꯑꯣꯌꯦ ꯂꯩꯁꯅꯥꯗꯨ ꯐꯤ ꯑꯃ ꯏꯟꯁꯤꯜꯂꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯛꯏ ꯍꯦꯛ ꯊꯣꯡꯖꯤꯜ ꯃꯄꯥꯗ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯉꯤ ꯑꯁ ꯈꯪꯉꯦ ꯀꯩꯅꯣ ꯑꯃꯨꯛ ꯃꯈꯣꯏ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯞꯂꯤ ꯏꯟꯅꯔꯛꯏ ꯀꯥ ꯍꯦꯛ ꯆꯪꯕꯒ ꯎꯄꯨꯗꯣ ꯑꯃꯨꯛ ꯀꯣꯌꯣꯠ ꯑꯣꯠꯂꯤ ꯉꯁꯤ ꯃꯥꯅ ꯏꯟꯕ ꯌꯥꯕ ꯐꯤ ꯃꯆꯨ ꯑꯃ ꯈꯜꯂꯤ ꯀꯣꯟꯅꯊꯪꯗ ꯃꯄꯥꯟ ꯑꯁꯪꯕꯅ ꯀꯣꯠꯄ ꯔꯥꯅꯤ ꯃꯔꯥꯛ ꯇꯥꯏꯕꯤ ꯑꯃ ꯄꯨꯊꯣꯔꯛꯏ ꯈ꯭ꯋꯥꯡ ꯐꯅꯦꯛꯅ ꯃꯨꯒꯥꯒꯤ ꯑꯁꯪꯕ ꯃꯆꯨꯗ ꯈꯔ ꯌꯥꯛꯁꯤꯟꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯐꯤꯁꯤꯡꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯍꯣꯡꯗꯣꯛꯂꯦ ꯑꯃꯨꯛ ꯉꯛꯇ ꯂꯤꯛꯇꯨ ꯁꯤꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯧꯗꯨ ꯎꯔꯕꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯂꯤꯛꯇꯨ ꯁꯤꯖꯤꯟꯕꯤꯔꯛꯏ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯥꯡꯗ ꯈꯤꯜꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯆꯥꯅꯩ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨ ꯂꯩꯊꯣꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯅꯨꯄꯥꯗꯨꯅ ꯇꯨꯡꯗꯒꯤ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤꯕꯗꯨ ꯇꯥꯔꯒ ꯅꯨꯄꯤꯁꯤꯗꯤ ꯃꯁꯥꯗꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯀꯦꯔꯛꯑꯣ ꯍꯥꯏꯒꯦ ꯌꯥꯝ ꯊꯤꯔꯕꯣ ꯊꯤꯗꯦ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯔꯤꯕ ꯐꯖꯕ ꯍꯦꯟꯃꯜꯂꯤ ꯑꯩ ꯆꯠꯄ ꯇꯜꯂꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯀꯦꯔꯒ ꯑꯩ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯆꯤꯡꯈꯩ ꯍꯣꯏꯗ ꯂꯩꯍꯧꯗꯣꯏꯅꯣ ꯌꯥꯝꯕꯣ ꯌꯥꯝ ꯉꯥꯎꯁꯟꯅꯔꯛꯀꯅꯨ ꯊꯦꯡꯉꯦꯁꯦ ꯊꯣꯛꯅꯕ ꯇꯧꯔꯁꯦꯕ ꯅꯨꯄꯥꯅ ꯏꯔꯥꯡ ꯇꯧꯖꯔꯤꯕꯗꯨ ꯅꯨꯄꯤꯁꯤꯅꯗꯤ ꯈꯪꯕꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯗꯨꯗꯤ ꯊꯥꯗꯣꯛꯇꯦ ꯃꯉꯛꯇꯨ
ꯅꯨꯄꯤꯁꯤꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯑꯒ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯃꯇꯣꯝ ꯊꯥꯗꯣꯛꯈ꯭ꯔꯁꯤꯔꯥ ꯏꯃꯥ ꯍꯣꯏꯒ ꯏꯕꯥꯅꯤ ꯂꯩꯍꯧꯔꯁꯤ ꯂꯩꯁꯅꯥꯗꯣ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯈꯪꯉꯤꯅ ꯏꯟꯊꯣꯛꯇꯨꯅ ꯌꯥꯝ ꯉꯥꯎꯁꯟꯅꯗꯧꯔꯤ ꯂꯩꯍꯧꯔꯣꯖꯣ ꯑꯩ ꯆꯠꯂꯒꯦ ꯐꯃꯨꯡꯗ ꯊꯨꯞꯂꯒ ꯊꯝꯃꯤꯕ ꯐꯤꯗꯨ ꯂꯧꯗꯨꯅ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯅꯕ ꯄꯣꯠꯂꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯁꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯨꯍꯣꯡꯐꯝ ꯌꯧꯔꯦ ꯌꯥꯏꯔꯤꯛ ꯉꯥꯟꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯃꯃꯥꯒ ꯄꯨꯟꯅ ꯅꯨꯄꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯣꯐꯦꯂꯤꯌꯥꯒ ꯄꯨꯟꯅ ꯆꯪꯗꯨꯅ ꯐꯝꯈ꯭ꯔꯦ ꯂꯩꯃꯅ ꯑꯍꯜꯅ ꯐꯝꯂꯤꯕꯗꯨꯗ ꯐꯝꯍꯧꯔꯒ ꯑꯣꯐꯦꯂꯤꯌꯥꯒ ꯂꯩꯁꯅꯥꯒꯗꯣ ꯏꯃꯨꯡ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯤ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯔꯝꯃꯤ ꯑꯜꯕꯤꯅꯥ ꯂꯤꯛꯂꯥ ꯑꯗꯨꯒ ꯂꯣꯌꯥꯉꯝꯕꯒ ꯈꯪꯅꯖꯕ ꯁꯤꯟꯊꯥꯁꯨ ꯂꯩꯔꯝꯃꯤ ꯁꯤꯟꯊꯥꯗꯤ ꯂꯩꯁꯅꯥ ꯍꯦꯛ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯎ ꯎꯗꯕ ꯀꯨꯏꯔꯦ ꯃꯧ ꯑꯣꯏꯔꯁꯨ ꯐꯖꯕꯁꯤꯗꯤ ꯍꯜꯂꯝꯗꯦꯀꯣ ꯀꯅꯥꯟ ꯀꯦꯕꯤꯔꯤꯅꯣ ꯌꯥꯝ ꯐꯖꯩꯌꯦ ꯂꯩꯁꯅꯥ ꯅꯣꯛꯇꯨꯅ ꯑꯣꯐꯦꯂꯤꯌꯥꯗ ꯌꯦꯡꯂꯛꯏ ꯇꯨ ꯑꯩꯈꯣꯏ ꯅꯥꯎꯄꯤꯅ ꯀꯦꯕꯤꯔꯤꯕ ꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯃꯔꯤ ꯃꯔꯤ ꯆꯪꯗꯨꯅ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤ ꯈ꯭ꯔꯤꯁꯇꯤꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯩꯅꯥ ꯄꯨꯊꯣꯛꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯍꯣꯡꯈ꯭ꯔꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯏꯃꯨꯡꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯏ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯊꯣꯏꯅ ꯀꯥꯏꯕ ꯎꯗꯦ ꯑꯃꯅ ꯑꯃꯗ ꯔꯦꯁꯄꯦꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯠꯅꯩ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯔꯒ ꯅꯨꯄꯤ ꯊꯤꯟꯕ ꯌꯥꯎꯔꯦ ꯂꯩꯁꯅꯥꯁꯨ ꯑꯣꯐꯦꯂꯤꯌꯥꯁꯨ ꯄꯨꯟꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯃꯇꯥꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯃꯌꯥꯝ ꯍꯟꯅꯕ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯛꯏ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯄꯨꯟꯅ ꯂꯩꯁꯅꯥꯒ ꯑꯣꯐꯦꯂꯤꯌꯥꯒꯗꯣ ꯕꯁꯇ ꯍꯜꯂꯛꯂꯦ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯛꯄꯗ ꯕꯁ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯈꯥꯝꯍꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯨꯝꯍꯧꯔꯦ ꯃꯈꯣꯡꯅ ꯉꯥꯍꯧ ꯉꯥꯍꯧ ꯃꯇꯦꯛ ꯑꯃ ꯂꯥꯛꯇꯨꯅ ꯌꯨꯝ ꯌꯧꯔꯦ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯂꯩꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯩꯒꯤ ꯑꯁꯤꯁꯦ ꯍꯧꯖꯤꯛꯇ ꯏꯃꯧꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯀꯔꯥꯏ ꯐꯥꯎ ꯒꯥꯔꯤ ꯇꯣꯡꯂꯛꯀꯦ ꯃꯝꯁꯤꯌꯥ ꯑꯩꯈꯣꯏ ꯑꯁꯤ ꯂꯩꯔꯛ ꯃꯆꯤꯟ ꯐꯥꯎ ꯑꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯝꯃꯤꯅꯤ ꯍꯩꯃ ꯅꯕꯥꯅꯤꯗꯤ ꯅꯈꯣꯡꯒ ꯅꯥꯗ꯭ꯔꯣ ꯃꯇꯦꯛꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯈꯔ ꯑꯗꯨꯝ ꯁꯥꯡꯕꯅꯤꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯣꯊꯥꯅꯔꯣ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯑꯣꯐꯦꯂꯤꯌꯥꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯣꯡꯂꯤꯕ ꯍꯤꯜꯁ ꯀꯥꯗꯣ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯀꯥꯈꯠꯈ꯭ꯔꯦ ꯑꯃꯨꯛ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯤꯕ ꯃꯃꯧꯗ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯈꯤꯗꯧ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤ ꯅꯣꯏꯕꯨ ꯒꯦꯠꯁꯦ ꯍꯥꯡꯂꯝꯕ꯭ꯔꯣ ꯍꯥꯡꯉꯝꯃꯦ ꯑꯩꯒꯤ ꯑꯁꯤ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯃꯗꯣ ꯀꯩꯁꯨ ꯍꯜꯂꯛꯈꯤꯔꯣꯏ ꯌꯥꯝ ꯋꯥꯠꯂꯝꯈꯤꯅꯤ ꯑꯩꯒꯤ ꯑꯁꯤꯁꯨꯅꯦ ꯇꯨꯝꯃꯨꯔꯒꯦ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯉꯁꯥꯏꯅ ꯄꯣꯊꯥꯈ꯭ꯔꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯈꯣꯏ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯏꯜꯂꯤꯕ ꯐꯤꯗꯨ ꯅꯤꯡꯊꯤꯅ ꯊꯨꯞꯇꯨꯅ ꯎꯄꯨꯗ ꯍꯥꯞꯈ꯭ꯔꯦ ꯑꯃꯨꯛ ꯇꯣꯡꯂꯤꯕ ꯍꯤꯜꯁꯇꯨ ꯂꯧꯊꯣꯛꯇꯨꯅ ꯁꯨꯔꯦꯛꯇꯨꯗ ꯊꯝꯃꯤ ꯐꯃꯨꯡꯗꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯂꯛꯏ ꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯔꯤꯕ ꯂꯩꯁꯅꯥꯗꯣ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥꯁꯤꯁꯨ ꯀꯥꯒꯤ ꯊꯣꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯟꯁꯤꯟꯈꯤꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯅꯨꯄꯤꯗꯨꯅ ꯐꯝꯂꯤꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯥꯀꯟꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯅꯨꯄꯤꯁꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯗ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯔꯤ ꯃꯇꯧꯗꯨ ꯎꯔꯕꯗ ꯅꯨꯄꯥꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯑꯩ ꯂꯧꯊꯣꯛꯄꯤꯒꯦ ꯌꯥꯝꯕꯨꯡꯅ ꯍꯩꯒꯗ꯭ꯔꯣ ꯍꯩꯅꯤꯌꯦ ꯀꯟꯅ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯅꯥꯁꯦ ꯌꯥꯝ ꯄꯥꯕꯅꯤ ꯌꯥꯏꯔꯤꯛ ꯉꯥꯟꯕꯗꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯅꯥꯍꯜꯂꯣꯏ ꯅꯥꯍꯜꯂꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥꯗꯨ ꯇꯞꯅ ꯂꯧꯊꯣꯛꯅꯕ ꯇꯧꯕꯤꯔꯛꯏ ꯁꯅꯥꯗꯨ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯇꯨꯁꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯛꯏ ꯀꯩꯒꯤꯅꯣ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯁꯤꯕꯣ ꯀꯅꯥꯅ ꯉꯜꯂꯤ ꯍꯥꯏꯒꯦ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯑꯩꯒꯤ ꯑꯁꯤꯅ ꯌꯥꯝꯕꯨꯡꯗꯣ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯁꯨꯝ ꯄꯨꯡ 11 ꯇꯥꯗꯧꯔꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯑꯥꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯕ ꯉꯝꯒꯗ꯭ꯔꯥꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩ ꯉꯝꯃꯣꯏꯕ ꯑꯗꯨꯕꯨꯗꯤ ꯑꯩ ꯉꯥꯏꯔꯝꯅꯤꯕ ꯑꯗꯨꯝ ꯑꯗꯨꯅꯤ ꯅꯪ ꯅꯇꯣꯝꯇ ꯂꯩꯔꯝꯕ ꯇꯥꯔꯦꯅꯅꯦ ꯑꯩꯁꯦ ꯆꯦꯜꯂꯛꯑꯒ ꯂꯥꯛꯏꯕ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯩꯁꯅꯥꯒꯤ ꯇꯨꯡꯒꯤ ꯃꯁꯥꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯔꯛꯏ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯪꯒꯟꯗꯨꯗ ꯃꯆꯤꯟꯗꯨꯅ ꯐꯠ ꯊꯦꯡꯂꯨꯏ ꯃꯇꯧꯗꯨꯗ ꯅꯨꯄꯤꯁꯤꯗꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯐꯝꯂꯤꯕꯗꯨ ꯈꯖꯤꯛ ꯂꯦꯡꯂꯛꯄꯒꯨꯝ ꯇꯧꯏ ꯄꯥꯈꯠꯈꯤꯕꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨ
Nupaduna tungdagi tap phakre khonjel du itap tapna Leisna thaina aingonda letter ikiba matamduda nang yam kapkhibra wahangduda Leisna du makha tana hairae kaidawrage yambongna ado hojikta hangleisiba matamduda aina nangi letter mayamdo amta thengna khidrabasu hojikti letter singdugi manungda yawaramba wari pumba ai loina khak nangi haidoktaba wari kaya amasu aduga aibusa asuk nungsibi haiba ai khang adubune Leisna aidi nangbo hek ahanba thengna kiba numit adudagi nangse aigi thamoi sida adumak haplaga leiram marak ama nangaloyaga wari sanabu uraga ayam kalakpa phauki aduda sunata thaina nanga maga wari saramba chitminaramba uraga aina waso haiba ngamda isai tumta pangsauda sauzariba aise yam pangde matamduda adukna chinlomiba kaigino nupa yam thokte yambongna matamduda hojikti nupa thoge dudya ngausennarakadore amu ado aina yam khangningbam lei hayo aina call toba letter thaba mayamdo tasengna amta khangdabra yambongna amta khangdabra ba letter singdo asengbagi yambonggi address ta lakhidabra nangna call dorappadudi aina number ama senkiba matang aduga letter simadi aingonda tasengni yorakide kamaina no haiba aishu khangde simadi sembiba mapu mana ibanigi marakta sanariba lila mayamse ai kok ngawe si hairaga anido amuk sunoi yarik ngan batungdagi Leisnabo hena chetna konsile mangaktusu Leisnagi yet thangba lingjumdu da nga tharaduna Leisna junior seninga yam dor ai gay hayuge Leisna di wahaidu da mamaidu ngangsile yarik ngan badu koli badu thadoktuna Leisnabo mangwanda mamai onsilaktuna yengodana yengo Leisna mamaidu khasik nong khalaktuna yarik nganbada yenglei yarik nganba makhutuna Leisnagi tungda komlap pulliba sambuldu thadokpire aduga mamit aniduna manak nakna phamliba mabo nongshina yengji chinbal wangmadi landa hairi nusa oibi magi maphamda ikhawlangliba pumba maphamda shinaro haiduna aduba mahausana ikai thibi oiba nuja magi matau asi pakna ayaba pithokpa ngamde ngai zaman piro haina itawna ayaba adudi pirabani haibagum sinakre manja magi maphamda pikre khawrangliba magi apambado